Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur ngasi Outer Manipur Parliamentary Constituency gi lemhoriba Vidhan Sabha Kendra 13 Shanti oina bot thadanari ayuk pung 13 phawbada sada 19.2 ki sang da bot thadanakre Lok Sabha Mikal gi ani suba tanga ki ngasi bot thadanariba asida voter puna mangna thoraktuna matik saba mirep da bot thadabinaba Mukhyamantri Nongthomam Biren Singh na appeal tawri Lok Sabha Mikal gi ani suba tangakta ngasi puna raija 12 amasung Indian Territory amagi Lok Sabha seat marfuni panda bot thadanari amasung Lok Sabha Mikal gi manga suba tangaki notification ngasi thokle Manipur ngasi Outer Manipur Parliamentary Constituency gi lemhoriba Vidhan Sabha Kendra 13 da bot thadanari Jilla Nipangi manung chanba kendra sing adudi Jiribam Jilla gi Jiribam Tengnopal Jilla gi Tengnopal None Jilla gi Nungba Kamjong Jilla gi Pfungyar Ukhrul Jilla gi Ukhrul amasung Chingai Tamenglong Jilla gi Tamenglong amasung Tamai Frezol Jilla gi Tipaimuk amasung Thanlon amadi Senapati Jilla gi Karong Mau amasung Tadubi Vidhan Sabha Kendra singni Mikalasi Santi Oina Chumna amasung Ningtamna pangthopa ngamnaba ngak senbagi kanba sexual tawrang lokhatle Tangkak asigi oina punna voter lak mari lising marfu mari chamapan nifu mapana akhana polling station nipan yauna punna polling station sanipan nifu nipan da bot thadanagani polling station sing asigi manungda samri abadi irang thokanba polling station singni hairi Outer Manipur seat punna mirep mari da lamba thenari makhoi sing adudi Indian National Congress ke Alfred K. Utter Naga People's Front ke Kachui Timothy Jimik amasung Independent mirep ani Dr. Ellison Abonmai amadi S. Khojoni Outer seat asigi manung chanba Vidhan Sabha Kendra 15 di Lok Sabha Mikal gi ahanba tangkak tha asigi 18 da bot thadanakre ani suba tangkaki oina ngasi ayu pung 3 gi bot thadanaba hauki nungthil pung 3 phawba thadanagani haujik phawbudi santi oina bot thadanabagi pau phangi apunbagi oina ayuk pung 13 phawbada sada 19.2 ani gi changda bot thadanakre jila gi oina yengbada Jiribam jila da sada 19.2 mari mapan none da sada nipu dasmik mari nipan Tamenglong da sada 19.2 manga sino Phezol da sada 18.2 Taruk ahum Tengnopal da sada 22.8 mapan taret Kamjong da sada nipu manga dasmik ahum ama Ukhrul da sada 19.2 sino nipan amasung Senapati da sada 13.2 nipan anigi changda bot thadanakre Kamjong jila gi Chadong da bot thadabagi pibam yengsiliba aikhogi paumigi paudam Kamjong Jilla gi amatangairaba Rajya Vidhan Sabha Kendra oiriba Pfungyar Kendra gi tongan polling station singda ngasi ayuk pung 3 taba matamdagi bot thadanaba hauki aina hojik lariba mafam asina Chadong Mafau Primary School hariba mafam asida hangliba polling station asidani hariba polling station number asi 43/13 ni mafam asida punna voter masing chamriga mauramanga bot haraba yari masigi manungda ayuki pung 13 makhai taba phawbada voter masing chohumga anina bot hadanakre bot hadanaki masing asigi marakta nupa voter na chamaga ni futoreni nupi voter na chamaga yakhai mangani hojik phawbagi oina mafam asida pamdaba thodok thokhibagi paw laite Akasbani Imphal gi paw gi damak Kamjong dagi Khetrimayum Premchan Senapati Jilla gi Vidhan Sabha Kendra ahumda bot thadanariba adugi matangda koina satuna yengliba aikhogi Senapati Paumina hai Senapati Jilla dasu ayuk pung 3 ki vot thadanaba haukhre Jilla shigi assembly segment ahum Mawta dubi amasung Karongi polling station khara dadi mamangda vot thadaba haugadoba matam watlingai dagi hauna miyamna leptuna ngainaba ukhi Lok Sabha Mikal oirabasu handakti voter sing khara henna thawayonaba mali haujik phawbudi shanti oina vot thadanari anba pung ahumga matam kharada chada 47 Karong dana 43.85 48 maudana 40.39 49 tadubi dana 34.92 rom vot thadanakre Akashvani Imphal gi pawgi damak Senapati dagi hekini Ukhrul amasung Kamjong jila da su santi oina bot thadanabagi paw phangi haujik phawbudi nataba thokdok thopagi paw laite pawdam ama Ukhrul town manungda leba polling station sing da koina chatuna yangrubada polling station ayamba da shanti oina chathari Ukhrul pi tangrai Modern High School polling station da tilaikai gi chairman to shakhang ta basing da namna polling area ta ge pharaga pukhrabagi irang khra thogi hujik si Ukhrul ki polling station ayamba da polling percentage si 45% ki chang da le Akashvani Imphal ke bawke ta Ukhrul ta ge so thing shimri
Jiribam jilada bot thadanariba asigi matangda aikhoigi Jiribam Paume. ngasi pangthok liba tara pan suba lok sabha mikhalda 40 Jiribam assembly segment ki oina mikhal shanti oina chathari ayukta nongi piyam khara phatki dabadagi mi kaya thokna khidrabasu haujikti miyam na thokna rakpadagi thokna rakpagi chang hengalakli polling station khara da EVM yadaba khara yawbadagi bot thadaba khara thengtha khrabasu haujik makhatana bot thadanari bot listing kunsa chani pan sumna pan leba segment asida haujik phawada chada tara ramgi changtama bot thadanari amaramda security ki ngak sir ki thabak su akan mamongda border district ama oibana lokhatli adumapu pamdaba thawtok thopagi pawdi phangde amaramda district election officer nasu polling station singda koina chatuna yengsilli akashbani imphal ki pawgi damak Jiribam dagi ngathem bisajit None jila ki nungba Bidhan Sabha Kendra ki mafam kya da satuna yengliba aikhoigi None Paumi Pawuling kamai leire Pawguling Rajesh Huzik Ayhangna Leirise Longmai Part 3 da Leiba 54/5 Longmai D polling station dani polling station asida Puna voter masing Sanipan Humpomatoi Leiba Manungda Huzik Pawada voter masing Sauhum Tramarina bot Thadana Kre Rajesh Yamna Puning Tawaningai Oiba Amana Asa Amasung Angangwadi Workersingna Senior citizen singbu Mateng Pambigi Saktam Uwa Fangi Aduga Loinana security singna voter singbu Niti Ningom Sumna Q Lebhanduna Masa Masagi bot Maning Tamna bot Thadaba Ui Nupa degi Nupi voter Masingna Yamna Thorakpa Ui Weather conditions su Yamna Fay Maya Werap Sai Nune Jelagi Oinadi Mikhal Ashi Niyom Sumna Amadi Masing Yamna voter Thoraktuna bot Thadanari Haiba Yai Rajesh District Election Office dagi Fangba Paugi Matung Inna Haujik Pawbada Jila Asigi Oina bot Thadabagi Chang Sada 33.7 Yauna bot Thadanakre Haujik Pawbagi trend Asi Yengladi poll percentage Yamna Wangani Haina Khali Rajesh Thagachari Pawguilong Lok Sabha Mikhal ki anisuba tangka ki ngasi bot thadanariba asida Outer Manipur Parliamentary Constituency ki voter punamangna thoroktuna matik saba mirepta bot thadabinaba Mukhyamantri Nongthomam Biren Singhna appeal tori Social media da thagapa warol amada mahang hai wakhal munna khantharaga amasung daita khangna aikhoi gi bot thadaduna aikhoi gi jati asigi tungi masak lepdaba aikhoi punna hotna minarasi Mukhyamantri hai Bharatpu mipung khuding amasung mafam khuding konsinba hena mapangal kanba lebak ama ohenaba achepa phirep ka loinana bot thadasi tabiriba pawasi Akashbani Imphal degini Lok Sabha Mikhal gi anisuba tangakta ngasi Outer Manipur Parliamentary seat ki lemhauba Bidhan Sabha Kendra 13 yauna punna raija 12 amasung Union Territory amagi Lok Sabha seat 45 da bot thadanari Anisuba tangkak asida bot thadanagadaba Madhya Pradesh ki Betul Schedule Tribe Lok Sabha seat ki onidi Bahujan Samaj Party ki mirep sikhi badigi ahum suba tangkakta oina bot thadanagani tangkak asida Mikhal gi maraibak lepkadoriba masak naiba mirep singi manungda Kerala gi Wayanad tagi Congress lusingba Rahul Gandhi Tirubantanapuram dagi Kendra gi Mantri Rajiv Chandrasekhar amasung Congress lusingba Shashi Tharoor Karnataki Bengaluru South tagi BJP gi Tejaswi Surya Uttar Pradesh ki Mathura dagi BJP gi Hema Malini yauri BJP ki atopa maru oiba mirep singi manungda Uttar Pradesh ki Miratagi Arun Govil Karnataka ki Hanagi Mukhyamantri IST Kumaraswamy amasung Pupu Yadav yauri tangkak asida Outer Manipur mirep mariga loinana punna mirep lising machani subna anina Mikhal thengnari punna voter koti 15 lakh marphuni pan henbana polling station lakh ama lising humpu taret romda vote thadanagani tangkak asigi oina polling official lakh 13 hena season-nari Marak asida Pradhan Mantri Narendra Modi na ngasi gi Mikhal asida miyam hupna thorktuna hana amukta oikhriba changda bot thadanaba appeal tori Lok Sabha Mikhal gi mga suba tangkak ki notification ngasi thokle tangkak asida raija taruk amasung Union Territory anigi Lok Sabha seat nifu mapanda me kunda bot thadanagani marak asida ngasi mari suba tangkak ki Lok Sabha Mikhal gi mirep che sing ngasi scrutiny tori mathang thagi 12 da pangthokkodriba tangkak asida na raija mapan amasung Union Territory amagi Lok Sabha seat marfuda taruk da bot thadanagani tangkak asigi mirep che loktopagi aroiba numit ningthau kabani aroibada maroiba pau Manipur ngasi Outer Manipur Parliamentary Constituency ki lemhoriba Bidhan Sabha Kendra 13 shanti oina bot thadanari ayuk pung 13 phawbada chada 39.2 gi changda bot thadanakre Lok Sabha Mikhal gi anisuba tangka ki ngasi bot thadanariba asida voter punamangna thorktuna matik chaba mirepta bot thadabinaba Mukhyamantri Nongthomam Biren Singhna appeal tori
Lok Sabha Mikal gi anisaba tangak tangasi puna Raija Taranithoi amasung Union Territory amagi Lok Sabha seat marfuni panda bot tadanari amasung Lok Sabha Mikal gi mga suba tangkaki notification ngasi tokle. Paulo Jare.